ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯅꯨꯡꯉꯥꯏꯔꯅꯤ ꯄꯨꯟꯁꯤꯁꯤꯃ ꯅꯨꯡꯉꯥꯏꯔꯅꯤ ꯄꯨꯟꯁꯤꯁꯤꯃ ꯅꯪꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯊꯧꯔꯝ ꯇꯥꯕꯤꯔꯝꯂꯤꯕꯁꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯂꯩꯇꯥꯔꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ 64 ꯁꯨꯕ ꯇꯥꯡꯀꯛ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯈꯦꯠꯅꯕꯇ ꯅꯠꯇꯅ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯃꯦꯀꯞꯇꯁꯨ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯦꯠꯅꯕ ꯂꯩ ꯈꯨꯟꯅꯥꯏꯅ ꯁꯦꯝꯕ ꯖꯦꯟꯗꯔ ꯍꯥꯏꯕꯁꯤꯅ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯍꯥꯏꯕ ꯊꯧꯗꯥꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯐꯤꯕꯝꯗꯁꯨ ꯑꯆꯧꯕ ꯁꯥꯐꯨ ꯄꯤꯔꯤ ꯃꯁꯤꯗ ꯂꯥꯟꯅ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅꯁꯨ ꯇꯦꯡꯕꯥꯡꯂꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯏꯟꯇꯔꯅꯦꯂꯥꯏꯖꯤꯡ ꯗꯤꯁꯑꯣꯔꯗꯔ ꯑꯁꯤ ꯅꯨꯄꯤꯗꯅ ꯆꯥꯡ ꯋꯥꯡꯂꯤ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯍꯧꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯅꯦꯝꯂꯤ ꯄꯨꯝꯅꯃꯛꯁꯤ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯁꯤꯡ ꯆꯤꯡꯅꯕ ꯂꯩꯇꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯃꯃꯥꯡꯒꯤ 64 ꯁꯨꯕ ꯇꯥꯡꯀꯛꯇ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕꯤ ꯑꯥꯔꯇꯤꯁꯠ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯕꯇꯤꯒ ꯁꯥꯄꯝ ꯗꯣꯔꯦꯟꯗ꯭ꯔꯣꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯇꯥꯍꯟꯖꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛ ꯇꯥꯡꯀꯛ ꯑꯁꯤꯗ ꯄꯨꯖꯔꯛꯂꯤ ꯇꯥꯃꯤꯟꯅꯁꯤ ꯑꯩꯁꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯍꯛꯇꯛꯇ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯒꯤ ꯍꯛꯇꯛꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯤ ꯃꯁꯤ ꯑꯩ ꯌꯥꯝꯅ ꯊꯦꯡꯅꯔꯛꯑꯦ ꯆꯥꯎꯅ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯔꯇꯪ ꯈꯪꯒꯠꯂꯒ ꯑꯩ ꯍꯥꯏꯒꯦꯀꯣ ꯅꯣꯡꯃ ꯑꯩ ꯊꯦꯡꯅꯔꯨꯔꯦ ꯃꯅꯤꯡꯕꯣꯛꯅꯅꯦ ꯃꯃꯧ ꯅꯨꯄꯤꯁꯤꯗꯅꯦ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯑꯂꯨꯗꯣ ꯀꯣꯝꯄꯥꯛ ꯑꯃ ꯁꯣꯏꯖꯜꯂꯝꯃꯦꯅ ꯆꯩꯕ ꯌꯥꯝ ꯅꯧꯔꯤꯉꯩꯗꯅꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩꯗꯅꯤꯀꯣ ꯑꯩ ꯇꯥꯔꯨꯕꯅꯦꯕ ꯑꯉꯥꯎꯕꯤ ꯅꯪꯅ ꯑꯂꯨꯁꯤ ꯀꯣꯝꯄꯥꯛ ꯑꯃ ꯁꯣꯏꯖꯜꯂꯤꯁꯤꯗ ꯑꯁꯤ ꯀꯅꯥ ꯆꯥꯗꯧꯔꯤ ꯅꯪ ꯆꯥꯒꯦꯔꯥꯅ ꯁꯥꯎꯅ ꯇꯧꯔꯛꯑꯦꯕ ꯃꯥꯅ ꯅꯣꯛꯑꯒ ꯃꯃꯥ ꯑꯩ ꯂꯣꯏ ꯆꯥꯒꯦ ꯍꯥꯏꯌꯦꯕ ꯐꯖꯗ꯭ꯔꯤ ꯌꯦꯡꯉꯣ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏ ꯆꯥꯒꯦ ꯃꯥ ꯉꯝꯁꯨ ꯉꯝꯃꯣꯏꯑꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯏꯊꯣꯛꯍꯟꯕꯗꯣ ꯋꯥꯔꯤꯗꯣ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯥꯏꯊꯣꯛꯍꯟꯕ ꯌꯥꯕ ꯃꯇꯝꯗ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯉꯥꯡꯉꯛꯑꯦꯅ ꯁꯥꯎꯖꯜꯂꯨ ꯌꯥꯄꯣꯟꯇꯦ ꯀꯗꯥꯏꯗ ꯁꯤꯝꯄ꯭ꯂꯤꯐꯥꯏ ꯇꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯃ ꯂꯩꯗꯅꯀꯣ ꯉꯔꯥꯡ ꯅꯍꯥꯟꯁꯤ ꯑꯩ ꯁꯤꯒꯤ ꯋꯥꯔꯤ ꯈꯔ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯋꯦꯕ ꯅꯪ ꯍꯧꯖꯤꯛ ꯀꯃꯥꯏ ꯍꯧꯖꯤꯛꯇꯤ ꯃꯥꯗꯤ ꯃꯥꯏ ꯅꯨꯄꯥꯁꯨ ꯑꯣꯃꯥꯟꯗ ꯊꯕꯛ ꯇꯧꯋꯦꯕ ꯗꯣꯛꯇꯔꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯑꯗꯣ ꯃꯃꯥ ꯑꯩ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯀ ꯂꯩꯃꯤꯟꯅꯕꯗ ꯆꯥꯁꯟꯅꯗꯕ ꯑꯩꯒꯤ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯊꯦꯡꯅꯔꯨꯕꯗ ꯑꯩ ꯋꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯊꯦꯡꯅꯕ ꯉꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯃꯥ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧ ꯉꯝꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯛꯏꯁꯦ ꯑꯁꯨꯝ ꯑꯩ ꯉꯥꯎ ꯆꯠꯂꯅꯤꯅ ꯈꯜꯂꯨꯕꯅꯦ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯈꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯣꯡꯃꯗꯨꯒꯤ ꯉꯝꯅꯕ ꯑꯃꯨꯛ ꯊꯦꯡꯅꯕ ꯍꯌꯦꯡꯒꯤꯅ ꯑꯃꯨꯛ ꯀꯔꯤꯅ ꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯃꯣꯏꯅ ꯉꯁꯤ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯉꯝꯕ ꯈꯔ ꯑꯗꯨꯝ ꯆꯠꯄ ꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯍꯧꯖꯈꯤꯅꯤ ꯈꯔ ꯊꯦꯡꯅꯔꯒ ꯁ꯭ꯇ꯭ꯔꯒꯜꯅꯤ ꯈꯜꯂꯒꯈꯔ ꯑꯋꯥꯕꯁꯨ ꯈꯔ ꯈꯥꯡ ꯑꯗꯒꯤ ꯑꯩꯅ ꯄꯦꯟꯗꯕꯁꯨꯈꯔ ꯈꯥꯡ ꯇꯧꯔꯒ ꯍꯧꯖꯈꯤꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯏꯕ ꯍꯌꯦꯡꯁꯨ ꯇꯧꯔꯤ ꯍꯌꯦꯡꯗꯨꯁꯨ ꯑꯗꯨꯝ ꯍꯧꯖꯈꯤꯅꯤ ꯁꯨꯃꯥꯏꯅ ꯅꯣꯡꯃ ꯍꯧꯖꯈꯤꯅꯤꯅ ꯈꯟꯗꯣꯛꯑꯒ ꯑꯋꯥꯕꯁꯤꯡꯁꯦ ꯑꯩꯅ ꯀꯣꯟꯗꯅ ꯁꯨꯝ ꯂꯩꯒꯗꯧꯕ ꯅꯠꯇꯦꯅ ꯈꯜꯂꯒꯅꯦ ꯑꯩ ꯃꯣꯏꯗꯣ ꯂꯣꯏꯅ ꯌꯥꯅꯕ ꯆꯠꯂꯨꯕ ꯉꯝꯃꯅꯤ ꯈꯜꯂꯤ ꯃꯥ ꯍꯥꯏꯔꯛꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯄꯣꯁꯇꯤꯡꯁꯦ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯣꯃꯥꯟꯗ ꯑꯗꯒꯤ ꯋꯥꯈꯜꯒꯤ ꯂꯩꯅꯥꯁꯦ ꯃꯥ ꯍꯥꯏꯌꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯃꯥ ꯄꯣꯁꯇꯤꯡ ꯑꯃ ꯇꯥꯔꯛꯑꯦ ꯀꯤꯂꯣꯃꯤꯇꯔ 200 ꯊꯧꯒꯗꯧꯅꯦꯌꯦ ꯑꯩ ꯑꯅꯥꯕ ꯍꯧꯗꯧꯔꯤ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯃꯃꯥ ꯑꯩ ꯀꯣꯛꯀꯤ ꯋꯥꯈꯜꯁꯦ ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯅꯤꯅ ꯑꯉꯥꯡ ꯂꯧꯕꯤꯅꯕ ꯃꯤ ꯊꯝꯕꯁꯨ ꯌꯥꯗꯦ ꯀꯤꯖꯩ ꯆꯪꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯀꯤꯂꯣꯃꯤꯇꯔ 200 ꯊꯧꯔ ꯆꯠꯀꯅꯤ ꯍꯪꯒꯥꯟꯗ 100 ꯑꯩ ꯀꯣꯛꯀꯤ ꯂꯩꯅꯥ ꯅꯥꯗꯣꯔꯤ ꯊꯕꯛ ꯇꯧꯊꯣꯛꯍꯜꯂꯒꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯍꯧꯅꯗꯦ ꯄꯨꯟꯁꯤꯁꯤ ꯊꯦꯡꯅꯒꯗꯧꯅꯤ ꯌꯦꯡꯉꯣ ꯅꯪ ꯊꯕꯛ ꯇꯣꯛꯄꯁꯨ ꯌꯥꯗꯦ ꯃꯥꯒꯤ ꯆꯅꯤꯗꯣ ꯊꯧꯒꯗꯕꯅꯤ ꯊꯧꯍꯜꯂꯨ ꯉꯝꯅꯕ ꯊꯧꯍꯜꯂꯨ ꯀꯌꯥꯝ ꯋꯥꯒꯦ ꯌꯦꯡꯉꯣ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯇꯣꯛꯑ ꯂꯣꯏꯔꯦ ꯉꯝꯃꯗꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯤꯁꯨ ꯉꯝꯃꯣꯏꯗꯣꯏꯅꯣ
ꯀꯥꯏꯅ ꯄꯨꯟꯁꯤꯁꯤꯗꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯉꯥꯛꯇ ꯐꯪꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯄꯥꯝꯗꯕꯁꯨ ꯙꯃꯥ ꯂꯥꯛꯀꯅꯤ ꯃꯗꯨ ꯑꯩꯅ ꯉꯝꯅꯕ ꯊꯦꯡꯅꯒꯗꯧꯅꯤ ꯃꯥ ꯃꯗꯨ ꯉꯝꯅꯕ ꯍꯣꯠꯅ ꯋꯥ ꯌꯥꯎꯍꯧ ꯉꯜꯂꯛꯑꯅꯤ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯕ ꯄꯥꯡꯁꯤꯜꯂꯛꯑꯅꯤ ꯑꯩꯅ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯅꯪ ꯅꯀꯣꯛ ꯋꯥꯒꯅꯨ ꯊꯕꯛ ꯇꯣꯛꯄꯁꯨ ꯌꯥꯔꯣꯏ ꯅꯣꯏ ꯄꯩꯁꯥ ꯐꯪꯗ꯭ꯔꯒ ꯀꯃꯥꯏꯅ ꯍꯤꯡꯗꯣꯔꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯍꯦꯟꯅ ꯗꯤꯄ꯭ꯔꯦꯁꯟꯁꯤꯗꯤ ꯗꯕꯜ ꯍꯦꯟꯒꯠꯂꯛꯈꯤꯗꯣꯔꯤꯅꯤ ꯑꯗꯨꯅ ꯊꯦꯡꯅꯒꯗꯕꯅꯤ ꯅꯪ ꯋꯥꯅ ꯇꯧꯕꯗꯩꯗꯤ ꯐꯔꯦ ꯃꯃꯥ ꯑꯁ ꯑꯩ ꯋꯥꯗ꯭ꯔꯦ ꯃꯃꯥ ꯆꯠꯍꯜꯂꯒꯦ ꯆꯠꯂꯨ ꯊꯦꯡꯅꯒꯗꯕꯅꯤ ꯀꯩꯅꯣ ꯂꯥꯟꯅꯤ ꯄꯨꯟꯁꯤ ꯂꯥꯟꯅꯤ ꯍꯥꯏꯗꯩꯗꯤ ꯅꯪ ꯅꯍꯥꯟꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯅꯦ ꯑꯁ ꯃꯃꯥ ꯊꯕꯛ ꯑꯔꯥꯞꯄ ꯇꯥꯕꯗꯒꯤ9ꯕꯅ ꯂꯣꯏꯔꯦ ꯄꯨꯡ 8 ꯍꯧꯒꯠꯂꯨ ꯌꯥꯔꯝꯗꯕꯗꯨꯅ ꯍꯟꯗꯛ ꯄꯨꯡ 9ꯗ ꯀꯥꯒꯗꯧꯅꯤ 8ꯗ ꯍꯧꯒꯠꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯄꯨꯡꯗꯨ ꯀꯤꯂꯣꯃꯤꯇꯔ 2 ꯊꯧꯔꯛꯄꯗꯨꯒꯤ ꯅꯪꯅꯕ ꯃꯥ ꯍꯧꯖꯤꯛ ꯄꯨꯡ 4:30ꯗ ꯍꯧꯒꯠꯄ ꯌꯥꯅꯔꯦ ꯃꯗꯒꯤ ꯖꯣꯒ ꯇꯧꯔꯦ ꯖꯣꯒꯗ ꯁꯣꯔ ꯁꯥꯟꯅꯕꯁꯤ ꯑꯐꯕ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯦꯖꯃꯥ ꯂꯩꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯦꯖꯃꯥ ꯂꯩꯕꯗꯣ ꯁꯤꯒꯤ ꯁꯣꯔ ꯁꯥꯟꯅꯕꯁꯤꯅ ꯌꯥꯝ ꯐꯩ ꯍꯥꯏꯔꯦ ꯑꯗꯨꯅ ꯅꯪ ꯑꯌꯤꯡꯕꯗ ꯆꯠꯇꯣꯔꯤꯅꯤꯅ ꯄꯨꯡ 4ꯗ ꯍꯧꯒꯠꯂꯁꯤ ꯑꯗꯒꯤ ꯄꯨꯡ ꯏꯁꯣꯛꯅꯔꯦ ꯃꯣꯏ ꯔꯨꯇꯤꯟ ꯑꯃ ꯁꯦꯝꯃꯦꯌꯦ ꯆꯥꯔꯠꯁꯦ ꯑꯗꯨꯅ ꯁꯤꯐꯥꯎꯅ ꯖꯣꯒ ꯇꯧꯕ ꯁꯤꯐꯥꯎꯅ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯍꯥꯏꯅ ꯇꯧꯕꯗꯩꯗꯤ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯄꯣꯁꯇꯤꯡꯁꯦ ꯆꯠꯂꯦꯅꯦ ꯆꯠꯄꯗꯩꯗꯤ ꯐꯕ ꯍꯦꯟꯒꯠꯈ꯭ꯔꯦ ꯄꯨꯡ 4ꯗ ꯍꯧꯒꯠꯃꯤꯟꯅꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯤꯟꯅꯔꯦ ꯅꯪꯅꯕꯀꯣ ꯑꯁ ꯃꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯦ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯄꯣꯁꯇꯤꯡꯗꯣ ꯑꯅꯛꯄꯗ ꯑꯃꯨꯛ ꯄꯤꯔꯛꯑꯦ ꯑꯩꯅ ꯑꯗꯨ ꯅꯪ ꯄꯣꯁꯇꯤꯡꯗꯣ ꯌꯦꯡꯉꯣ ꯇꯝꯕ ꯉꯝꯄꯣꯠꯇꯦ ꯃꯣꯏꯗꯤ ꯆꯍꯤ 2-3 ꯄꯤꯔꯛꯑꯅꯤꯅ ꯄꯥꯈꯠꯈ꯭ꯔꯕꯅꯦꯕ ꯌꯦꯡꯗꯕ ꯌꯥꯗꯦ ꯌꯦꯡꯗꯅ ꯑꯩ ꯍꯦꯛꯇ ꯌꯦꯡꯕꯗ ꯃꯁꯤ ꯉꯝꯃꯔꯣꯏꯅ ꯈꯟ ꯌꯥꯄꯣꯟꯇꯦꯅ ꯇꯧꯅ ꯃꯥ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯣꯠꯁꯦ ꯑꯗꯨꯗꯨ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯋꯥꯔꯤꯁꯦ ꯊꯦꯡꯈꯥꯡꯁꯦ ꯑꯗꯒꯤ ꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯥꯔꯛꯄꯒꯤ ꯃꯔꯝꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯉꯛꯇꯕ ꯍꯥꯏꯇꯥꯔꯦꯀோ ꯃꯥꯏ ꯀꯟꯁꯤꯞ ꯑꯣꯏꯔꯛꯄꯒꯤ ꯃꯇꯝ ꯃꯆꯥ ꯍꯦꯛ ꯄꯣꯛꯂꯛꯄ ꯅꯧꯔꯤꯉꯩꯒꯤ ꯃꯇꯝ ꯁꯤꯗꯁꯨ ꯋꯥꯈꯜꯒ ꯂꯩꯅꯥ ꯌꯥꯝꯅ ꯅꯥꯅꯤꯡꯉꯥꯏ ꯂꯩꯌꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯁꯤ ꯑꯩꯈꯣই ꯍꯣꯔꯃꯣꯟ ꯆꯦꯟꯖ ꯇꯧꯔꯛꯏꯕꯅꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯁꯤꯝꯇꯣꯝ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯂꯥꯛꯄꯀꯣ ꯃꯁꯩꯁꯤꯗ ꯄꯨꯛꯅꯤꯡ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡꯕ ꯅꯨꯡꯁꯤꯔꯛꯄ ꯃꯇꯝꯁꯤꯗ ꯃꯁꯥ ꯉꯝꯃꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡ ꯁꯤꯛꯅꯦꯁ ꯀꯥꯏꯅ ꯃꯤꯔꯣꯟꯕ ꯍꯧꯔꯛꯄꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯕꯁꯦ ꯅꯨꯄꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯍꯦꯛꯇ ꯁꯤꯗꯧꯒꯩ ꯅꯥꯕꯁꯨ ꯂꯩ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯅꯥꯕ ꯂꯩ ꯁꯨꯡꯅꯥ ꯅꯥꯕꯤꯗꯕ ꯂꯩ ꯆꯥꯕ ꯊꯛꯄꯁꯦ ꯍꯦꯛꯇ ꯃꯌꯥꯗ ꯗ꯭ꯔꯣꯞ ꯑꯃ ꯇꯥꯕ ꯌꯥꯗꯕ ꯃꯤꯁꯨ ꯂꯩꯌꯦꯕ ꯗ꯭ꯔꯤꯞꯀ ꯀꯥꯞꯅꯕ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨ ꯍꯥꯟꯅꯒꯤ ꯖꯦꯅꯦꯔꯦꯁꯟ ꯍꯧꯖꯤꯛꯀꯤꯅ ꯈꯔ ꯐꯔꯛꯑꯒꯁꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯈꯤꯇꯪ ꯅꯥꯔꯦ ꯍꯥꯏꯕꯗ ꯆꯩꯕꯤꯕ khitang ware khitang potha ge de kesanari ni akhoi ni icha pop ti icha tara se a phauju sure I isingju hola isingju khaire isingju kaire I pasu kuma I haigane ba matam gi khena bagi matung ina akhoi gi brought up ta khena rakpa akhoi ni icha tara manga po ga lang tho ga charok ba khohurak tu ga kwa amani kak chiri yok charak pa se ga khena rakane ba sigi khena be matung ina akan modu ta khangthing thengna badi ngamoi ba aduna mau singse mau no bi singse sigi matang sida mo gi makoksi hambana mau oirakpagi yuma madegi yuma mada lakpagi naninga yama miron ba horakpada naninga yama macha por pa horakpada naninga masi leihra yamna leihra naninga masakse aduda nuksina loina biba miron bi horakуда esma se lesabi on taga tik lejamna sigi thaksi lae aduda khoni nuksina kama ebe mo pothau ko nuksina isa se kya mu koino wane ge adegi adudu loega di pa phagar damne loi laksaga da banga tari ko adu khasik ki matam sida angak pa phangna wa han banu pi adu sibo phogawna re idana ko phada banga maktraga aduna loina biba adegi imung manung mina bhab ta biba kitang wai haibada karino luna khan biba loina khangna ri banga tani ko haijana ba ya ponte ba adegi hana ningon lere mising se ningon ai tudi nungai thokadamni mauna tauge na la avani ga na ningon sing sina ko pongna nei nayum palai da dungam ni na palai na tro haina am nungai handabado moisu palo doini da asum sen thine ko adegi di akhoi gine hojik matam sida andabiswas hai tare ko yamna lana amambada thajabaga so hai ko masi na so nupi junong yum palak pasing se masi sida depression edi wakhan gi lena gi nana bi machak si am chawno oyeba ain thengne ki ba imanabi ama kakta thengne ki ba imanabi se lai se pan ba yada ba ai isoi bungo headline doi bungo na cham na khuram jaban dana egi puni nungai jana ba nata bada tin da lai da te lai wa da jatu mantra gana ade ta chang da mi ne ba mana bu hai bane ba ko nang lai koti kunthrom doi kauraga mangal maru ma lili manung da hanjallaga imung da nungsi su phangalanu ising su phangalanu nungsa su phangalanu ko madu mangal maru ma nang na thamba matam da mayon chonghan ma ngamoy na haijaba mi ne ba adu akhoi su thajadaba singdugi marakta amani aduga base suyaw yawdru mi sa amani isa maksu aduga ai gi imana bi su ai ga chamana ba mi ni wari yam nungai na ba ne ba imani pungradi adu man hai ba asiyongna lai thajagidraba asiyongna sumba andabiswas ki maramda khoidi ngang we lai watin wa kainu ma wa logdraba sida
ꯑꯩꯕꯨ ꯂꯥꯏꯋꯥ ꯇꯧꯁꯟꯗꯅ ꯃꯥꯏ ꯅꯨꯄꯥꯁꯤ ꯈꯨꯗꯣꯝꯕꯤꯗ ꯎꯪꯅꯕ ꯇꯧꯔꯦ ꯑꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯁꯦ ꯈꯔ ꯊꯨꯅ ꯁꯤꯒꯤ ꯐ꯭ꯔꯤ ꯍꯤꯡ ꯌꯥꯅꯕ ꯁꯤꯅꯕ ꯂꯥꯏꯋꯥ ꯇꯧꯁꯜꯂꯦꯅ ꯃꯣꯏꯅ ꯄꯥꯟꯖꯤ ꯑꯃꯗ ꯍꯪꯉꯨꯕꯗ ꯍꯥꯏꯔꯛꯑꯦꯅꯦ ꯀꯣ ꯍꯥꯏꯔꯛꯇꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯦ ꯏꯃꯨꯡꯁꯤꯗ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯦ ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯃꯧꯗꯨꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯣꯔꯤ ꯃꯣꯏꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤꯕꯨ ꯁꯤꯅꯕ ꯇꯧꯔꯕ ꯃꯋꯥꯗꯣ ꯃꯥꯒꯤ ꯃꯈꯨꯗꯣꯝꯕꯤꯗ ꯎꯪꯅꯕ ꯍꯣꯠꯅꯈ꯭ꯔꯕ ꯃꯤꯗꯣ ꯑꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯋꯥꯈꯤꯕꯁꯤ ꯄꯨꯖꯥ ꯇꯧꯕꯒꯤ ꯑꯗꯒꯤ ꯇꯥꯏꯅꯕꯤꯕꯒꯤ ꯏꯁꯤꯡ ꯈꯤꯇꯪ ꯇꯥꯔꯝꯕꯗ ꯅꯪꯅ ꯂꯩꯋꯥ ꯃꯍꯤ ꯍꯩꯖꯤꯜꯂꯛꯏꯅꯦ ꯂꯥꯏ ꯁꯣꯜꯂꯒ ꯀꯩꯅꯣꯝꯇꯪ ꯇꯧꯔꯝꯃꯁꯨꯀꯣ ꯋꯥꯂꯥꯅ ꯑꯗꯨ ꯈꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤ ꯃꯀꯣꯛꯁꯤꯗ ꯑꯩꯁꯨ ꯀꯣꯛ ꯅꯥꯔꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯔꯦ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗ ꯃꯣꯏꯗ ꯃꯥꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯥ ꯆꯠꯊꯣꯛꯈꯤꯉꯩꯗ ꯄꯨꯖꯥꯁꯤ ꯌꯥꯝ ꯇꯧꯔꯦꯕ ꯄꯥꯎꯁꯨ ꯇꯥꯔꯕ ꯃꯥꯗꯤ ꯀꯔꯤꯝ ꯈꯪꯖꯗꯕ ꯀꯩꯅꯣ ꯂꯩꯋꯥꯁꯤꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯋꯥꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯩꯝꯇ ꯈꯪꯖꯗꯕ ꯑꯩꯉꯣꯟꯗꯕꯨ ꯂꯩꯋꯥ ꯇꯧꯔꯦꯅ ꯃꯗꯨ ꯂꯧꯊꯣꯛꯅꯕ ꯃꯗꯨ ꯂꯧꯊꯣꯛꯅꯕꯅꯤ ꯃꯗꯨ ꯁꯠꯇꯣꯛꯅꯕꯅꯤꯅꯅꯦ ꯄꯨꯖꯥꯗ ꯄꯪꯇꯧꯗ ꯇꯧꯕ ꯃꯣꯏꯅ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯅ ꯏꯃꯨꯡꯁꯦ ꯇꯨꯃꯤꯟꯅ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯕꯅꯤꯅ ꯃꯣꯏꯒꯤ ꯑꯁꯣꯟꯕꯗꯣ ꯋꯤꯛ ꯄꯣꯏꯟꯗꯤꯡꯕꯨ ꯂꯣꯏ ꯈꯪꯉꯦꯗꯣ ꯈꯪꯉꯝꯅꯤꯅ ꯆꯦꯡ ꯆꯥꯏꯁꯟꯕꯤꯔꯝꯃꯅꯦꯕ ꯀꯣ ꯏꯃꯨꯡꯁꯤꯗ ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯅꯦ ꯅꯣꯏ ꯏꯃꯨꯡꯗꯣ ꯆꯦꯡ ꯁꯣꯟꯒꯦ ꯆꯥꯏꯔꯝꯃꯅꯤ ꯌꯦꯡꯉꯨ ꯅꯣꯏꯒꯤ ꯃꯧꯗꯨꯅꯅꯤ ꯃꯗꯨ ꯆꯥꯏꯗꯨ ꯀꯩꯗꯧꯅꯕꯅꯣ ꯈꯪꯕ꯭ꯔꯥ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯃꯥꯡ ꯇꯥꯛꯑꯒ ꯃꯥꯅ ꯆꯥꯎꯈꯠꯅꯕ ꯆꯥꯏꯔꯤꯅꯤ ꯍꯥꯏꯔꯅꯤ ꯃꯗꯒꯤꯗꯤ ꯃꯧꯗꯨ ꯇꯥꯏꯅꯕꯤꯔꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯊꯥꯖꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯂꯩꯔꯤ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯍꯦꯟꯅꯅꯦ ꯂꯩꯋꯥ ꯇꯤꯟꯋꯥꯗ ꯊꯥꯖꯕ ꯃꯤꯁꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯗꯨꯗ ꯃꯥꯁꯨ ꯑꯩ ꯇꯧꯗꯦꯅꯦ ꯍꯥꯏꯔꯨꯔꯒ ꯏꯁ ꯑꯇꯧꯕ ꯍꯨꯔꯥꯟꯕꯅꯕꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯒꯗ꯭ꯔꯣ ꯍꯥꯏꯕꯤꯔꯛꯑꯅꯦꯕ ꯄꯨꯊꯣꯛꯎꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯁꯨꯝꯕ ꯂꯥꯟꯅ ꯊꯥꯖꯕ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯝ ꯊꯥꯖꯕꯁꯦ ꯃꯁꯤꯅ ꯉꯁꯥꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯧꯁꯤꯗ ꯇꯥꯏꯅꯕꯤꯈ꯭ꯔꯒꯗꯤ ꯃꯗꯨꯁꯨ ꯗꯤꯄ꯭ꯔꯦꯁꯟ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯅꯥꯅꯕ ꯌꯥꯝ ꯆꯥꯎꯕ ꯃꯆꯥꯛꯅꯤ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯁꯤ ꯁꯨꯛꯂꯩ ꯂꯩꯇꯦ ꯅꯥꯔꯗꯤ ꯗꯥꯛꯇꯔꯗ ꯂꯥꯌꯦꯡꯕꯤꯌꯨ ꯑꯦꯅꯤ ꯑꯅꯥꯕ ꯑꯦꯅꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯗꯥꯛꯇꯔ ꯂꯥꯏꯅꯤ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯕꯅꯤ ꯑꯗꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯊꯦꯡꯅꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯗꯥꯛꯇꯔꯗ ꯑꯝꯇ ꯄꯨꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯃꯆꯥꯁꯤꯡꯅꯁꯨ ꯑꯝꯇ ꯄꯨꯕꯤꯗ꯭ꯔꯦ ꯑꯝꯇ ꯊꯧꯁꯥꯕꯤꯗꯦ ꯑꯝꯇ ꯌꯥꯗꯦ ꯏꯅꯥꯎꯅꯨꯄꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ರೆ ꯅꯨꯡꯉꯥꯏꯇꯦ ꯕꯥꯅꯤ ꯗꯥꯛꯇꯔ ꯆꯠꯃꯤꯟꯅꯧꯁꯦꯅ ꯖꯦꯅꯤꯝꯁꯇ ꯆꯠꯂꯦ ꯗꯥꯛꯇꯔꯁꯤꯗ ꯌꯦꯡꯕ ꯀꯥꯟꯗ ꯗꯥꯛꯇꯔꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯍꯤꯁꯇ꯭ꯔꯤ ꯍꯦꯛꯇ ꯍꯪꯉꯦꯕ ꯃꯣꯏꯗꯤ ꯀꯣ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕꯒꯤꯁꯦ ꯃꯥ ꯏꯃꯨꯡ ꯃꯅꯨꯡ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯄꯥꯅ ꯀꯩꯗꯧꯋꯤ ꯃꯆꯥꯅ ꯀꯩꯗꯧꯋꯤ ꯃꯥ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯍꯤꯁꯇ꯭ꯔꯤꯁꯤ ꯂꯧꯋꯦꯕ ꯍꯤꯁꯇ꯭ꯔꯤꯁꯤ ꯂꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯦ ꯑꯗꯨꯗꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯅꯣꯏ ꯑꯅꯤꯗꯤ ꯀꯅꯥꯅೋ ꯍꯪꯉꯛꯄ ꯏꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯔꯦꯀꯣ ꯅꯥꯔꯤꯁꯤꯒꯤ ꯑꯩꯅ ꯃꯆꯦꯅꯤ ꯃꯥꯗꯤ ꯏꯃꯥꯟꯅꯕꯤꯅꯤ ꯂꯥꯛꯃꯤꯟꯅꯕꯅꯦꯅ ꯍꯥꯏꯔꯦ ꯑꯩꯁ ꯇꯨꯃꯤꯟ ꯐꯝꯕ ꯇꯥꯏꯌꯦꯕ ꯗꯥꯛꯇꯔꯁꯤꯅ ꯈꯪꯆꯥꯎ ꯁꯥꯎꯒꯠꯂꯛꯑꯒꯅꯦ ꯁꯤꯒꯨꯝꯕ ꯃꯃꯥ ꯑꯃꯅ ꯅꯥꯗꯅ ꯀꯅꯥꯅ ꯅꯥꯗꯣꯏꯅꯣ ꯀꯗꯧꯕꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯄꯣꯔꯛꯏꯁꯦ ꯃꯆꯥ ꯀꯌꯥꯅꯣ ꯃꯆꯥ ꯅꯨꯄꯥ 4ꯅꯤ ꯅꯨꯄꯤ ꯀꯌꯥꯅꯣ 2ꯅꯤ ꯍꯥꯏꯌꯦ ꯃꯆꯥ 6 ꯄꯣꯛꯄꯅꯤ ꯑꯗꯨꯒꯤ ꯃꯆꯥ 6ꯁꯤꯅ ꯃꯃꯥ ꯑꯃ ꯅꯥꯔꯦꯅ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯕ ꯏꯃꯨꯡꯗꯨꯗ ꯅꯥꯗꯅ ꯀꯅꯥꯅ ꯅꯥꯗꯣꯏꯅꯣ ꯅꯣꯏ ꯑꯅꯤꯅ ꯄꯣꯔꯛꯏꯁꯦ ꯍꯧꯖꯤꯛꯃꯛ ꯈꯜꯂꯣ ꯆꯠꯂꯣ ꯃꯆꯥꯁꯤꯡꯗꯣ ꯄꯨꯔ ꯂꯥꯛꯍꯜꯂꯣ ꯑꯩ ꯂꯥꯌꯦꯡꯒꯦ ꯍꯥꯏꯔꯛꯄꯅꯦꯕ ꯗꯥꯛꯇꯔꯁꯤꯅ ꯁꯥꯎꯗꯅ ꯑꯗꯒꯤꯗꯤ ꯃꯆꯥꯁꯤꯡꯗꯣ ꯀꯩꯗꯧꯋꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯌꯥꯎꯗꯦ ꯅꯤꯁꯥ ꯆꯥꯕ ꯌꯥꯎꯏ ꯑꯗꯨ ꯇꯧꯋꯤ ꯅꯤꯁꯥ ꯆꯥꯕ ꯃꯆꯥꯁꯤꯡꯗꯨꯒꯤ ꯋꯥꯈꯟꯗ ꯃꯥ ꯋꯥꯏ ꯈꯣꯠꯂꯤ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯦ ꯃꯥꯏ ꯅꯨꯄꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯃꯧ ꯀꯌꯥ ꯂꯩꯔꯦ ꯃꯃꯧ 2 ꯂꯩꯔꯦ ꯃꯃꯧ 2ꯁꯤꯡꯗꯨ ꯀꯃꯥꯏꯅ ꯇꯧ ꯂꯣꯏ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯁꯨ ꯂꯤꯗ ꯌꯥꯗꯕꯅꯤ ꯃꯥꯁꯨ ꯂꯤꯔꯦ ꯀꯣ ꯑꯗꯒꯤꯗꯤ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯤꯗꯥꯛꯇꯤ ꯏꯌꯦꯕ ꯗꯥꯛꯇꯔꯁꯤꯅ ꯑꯗꯒꯤꯗꯤ ꯅꯣꯡꯃ ꯀꯩꯅꯣꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯩ ꯏꯅꯥꯎꯅꯨꯄꯤꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯤ ꯏꯇꯩꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯛꯀꯤ ꯑꯅꯥꯕꯁꯤ ꯅꯥꯔꯛꯄꯁꯤꯗꯅꯦ ꯗꯥꯛꯇꯔꯗ ꯑꯝꯇ ꯄꯨꯁꯦ ꯍꯥꯏꯕꯗ ꯄꯨꯡ 4ꯗ ꯍꯥꯟꯅ ꯁꯣꯏ ꯇꯧꯒꯗꯧꯅꯦꯌꯦ ꯑꯅꯥꯕꯒꯤ ꯃꯤꯡ ꯆꯜꯂꯨꯕꯁꯦ ꯑꯗꯩꯗ ꯑꯩ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯄꯨꯡ 4ꯗ ꯃꯤꯡ ꯆꯟꯕꯤꯗꯅ ꯂꯥꯌꯦꯡꯕ ꯍꯥꯏꯗꯤ ꯃꯄꯣꯛꯁꯤꯗ ꯑꯣꯏꯔꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯆꯤꯁꯤꯅꯅꯦ ꯃꯥꯏ ꯅꯨꯄꯥꯗꯣ ꯊꯥꯔꯒ ꯄꯨꯡ 4ꯗ ꯆꯠꯂꯒ ꯃꯤꯡ ꯆꯜꯂꯨꯕ ꯑꯗꯨꯒ ꯌꯦꯡꯕꯁꯤꯗꯅꯦ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯥꯏ ꯃꯅꯥꯎꯄꯤ ꯑꯅꯥꯕꯤꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯅ ꯆꯠꯂꯒ ꯄꯨꯡ 4ꯗ ꯃꯤꯡ ꯆꯟꯕꯤꯔꯨꯕ ꯑꯩꯒꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥ 6ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯃꯇꯪꯅꯗꯤ ꯃꯗꯨ ꯇꯧꯕꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯤꯠꯁꯤꯅ ꯎꯁꯟꯕꯗ ꯐꯪꯗ꯭ꯔꯦ ꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯣ ꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟꯗꯅꯦꯕ ꯍꯤꯡꯉꯤꯗꯣ ꯑꯗꯨꯅ ꯅꯥꯕꯗꯣ ꯍꯦꯟꯖꯟꯒꯗꯧꯕꯗ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯕꯅꯤꯗ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯊꯦꯡꯅꯈꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯁꯨ ꯊꯝꯕꯤꯔꯦ ꯑꯗꯣ ꯏꯆꯦꯃ ꯍꯧꯖꯤꯛ ꯐꯤꯜꯝ ꯏꯆꯦꯃ ꯍꯣꯏꯗꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅꯁꯨ ꯇꯧꯕꯤꯔꯤ ꯁꯤꯗꯩꯗ ꯁꯤꯅꯗꯤ ꯈꯇꯪ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯑꯀꯤꯕ ꯂꯥꯌꯦꯡ ꯊꯣꯛꯄ ꯇꯟꯕꯒꯤ ꯈꯣꯠꯄꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯁꯤꯡꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯁꯣꯝꯁꯤ ꯈꯖꯤꯛꯇꯪ ꯁꯦꯝꯗꯣꯛꯄꯗ ꯐꯤल्मꯒꯨꯝꯕ ꯃꯦꯗꯤꯌꯥꯅꯗꯤ ꯂꯧꯕ ꯌꯥꯕ ꯔꯣꯜꯒꯨꯝꯕ ꯂꯩꯌꯦꯅ ꯈꯟꯕ꯭ꯔꯥ ꯏꯆꯦ ꯃꯁꯤ ꯊꯥꯡꯉꯩꯁꯦꯡꯅ ꯐꯤल्म ꯑꯣꯏꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤꯀꯣ ꯌꯥꯝꯅ ꯃꯦꯁꯦꯖ ꯄꯤꯕ ꯌꯥꯕ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯔꯤ ꯄꯔꯤꯡꯁꯤꯗ ꯍꯥꯞꯆꯟꯕ ꯌꯥꯕ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯃꯑꯣꯡꯁꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯔ ꯍꯦꯟꯅ ꯈꯪꯅꯕ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯏꯁꯝ ꯁꯝꯅ ꯑꯩꯅ ꯁꯥꯏꯀ꯭ꯔꯦꯇꯤꯛꯀꯤ ꯗꯣꯛꯇꯔꯗ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯁꯤꯡꯒꯤꯗꯁꯨ ꯑꯩꯗꯤ ꯌꯥꯝ ꯆꯠꯃꯤꯟꯅꯈ꯭ꯔꯦꯕ ꯑꯩꯅ ꯈꯔ ꯃꯤꯁꯤ ꯈꯪꯅꯕꯁꯨ ꯁꯨꯝ ꯂꯩꯕꯗꯒꯤ
ꯃꯤꯁꯤꯡꯁꯤꯒꯤ ꯃꯤ ꯀꯩꯗꯧꯔꯒꯤꯅꯣ ꯑꯗꯨꯗ ꯂꯥꯛꯑꯗꯤ ꯄꯥꯈꯠꯈ꯭ꯔꯦꯕ ꯃꯣꯏꯁꯦ ꯀꯅꯥꯒꯤꯅꯣ ꯒꯥꯏꯅ ꯑꯗꯒꯤ ꯑꯩꯅ ꯑꯩꯒꯤꯅꯦ ꯀꯩꯗꯧꯕꯩꯅꯣ ꯇꯨꯝꯕ ꯌꯥꯗꯕꯅꯤ ꯈꯤꯇ ꯍꯥꯏꯖꯟꯕ ꯑꯩꯅ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯁꯦ ꯃꯣꯏꯒꯤ ꯁꯨꯝ ꯗ꯭ꯔꯒꯀꯨꯝꯕꯁꯨ ꯈꯔ ꯆꯥꯕ ꯀꯥꯏꯅ ꯆꯤꯡꯅꯖꯕ ꯀꯣ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯅ ꯑꯗꯨꯝ ꯇꯨꯝꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯅ ꯐꯣꯟ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯤ ꯐꯣꯟꯅꯤꯗꯅ ꯇꯧꯁꯨ ꯇꯨꯝꯗꯕ ꯑꯗ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯃ ꯏꯀꯥꯏꯕꯁꯤꯗ ꯗꯥꯛꯇꯔꯗ ꯑꯝꯇ ꯌꯦꯡꯊꯣꯛꯁꯦꯅ ꯆꯠꯃꯤꯟꯅꯔꯦ ꯏꯃꯥꯟꯅꯕꯤꯁꯤꯒ ꯆꯠꯃꯤꯟꯅꯕꯁꯤꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯥꯈꯠꯅꯔꯦ ꯀꯅꯥꯒꯤꯅꯣ ꯀꯩꯗꯧꯕꯩ ꯂꯥꯛꯄꯅꯣ ꯑꯗꯨꯗꯤ ꯉꯥꯎꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯍꯦꯛꯇ ꯄꯨꯔꯦꯕ ꯃꯌꯥꯝꯁꯤꯅ ꯑꯁꯤꯗ ꯂꯥꯛꯑꯒꯗꯤ ꯑꯗꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯉꯥꯡꯁꯤꯡ ꯁꯨꯝ ꯕ꯭ꯔꯦꯟꯁꯤꯒꯤꯁꯨ ꯑꯅꯥꯕ ꯂꯩ ꯁꯤꯡꯂꯤꯒꯤ ꯑꯅꯥꯕꯒꯤ ꯌꯦꯡꯉꯤꯀꯣ ꯑꯗꯒꯤ ꯃꯁꯜꯒꯤ ꯑꯅꯥꯕꯒꯤ ꯌꯦꯡꯉꯤ ꯁꯨꯃꯥꯏꯅ ꯉꯛ ꯅꯥꯕꯒꯤ ꯀꯔꯤꯒꯤ ꯂꯣꯏ ꯌꯦꯡꯕ ꯁꯨꯃꯥꯏꯅ ꯀꯣꯛꯇꯁꯨ ꯈꯤꯇꯪ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯅꯥꯏꯔꯛꯇꯕꯁꯤ ꯀꯔꯤꯅꯣ ꯕ꯭ꯔꯦꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯒꯦꯅ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯉꯥꯎꯕ ꯐꯣꯏꯕꯒꯤ ꯋꯥ ꯅꯠꯇꯦꯗꯅ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯥꯟꯅꯩꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯑꯗꯣꯝꯗ ꯈꯟꯕ ꯋꯥꯈꯟꯁꯦ ꯌꯥꯝ ꯂꯥꯜꯂꯦꯕ ꯕ꯭ꯔꯦꯟꯁꯤꯗ ꯅꯥꯔꯒ ꯍꯦꯛꯇ ꯉꯥꯎꯅꯦꯅ ꯄꯨꯔꯦꯕ ꯃꯌꯥꯝꯁꯤꯅ ꯈꯤꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯤ ꯉꯥꯎꯔꯦꯅ ꯃꯁꯤ ꯄꯨꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯃꯁꯤ ꯐꯤꯂꯝꯒꯨꯝꯕꯗ ꯃꯁꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅꯒꯅꯦ ꯄꯨꯊꯣꯛꯏꯗꯤ ꯌꯥꯝ ꯐꯖꯅ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯒꯅꯤꯅ ꯈꯜꯂꯦꯕ ꯂꯥꯟꯅ ꯈꯟꯗꯅꯕꯁꯦ ꯑꯗꯩ ꯃꯤꯁꯨ ꯏꯀꯥꯏꯅꯩꯌꯦꯕ ꯆꯠꯄꯁꯦ ꯌꯥꯝꯅ ꯏꯀꯥꯏꯅꯩ ꯑꯩ ꯁꯨꯡꯏ ꯏꯀꯥꯏꯗꯦ ꯀꯥꯎꯟꯁꯤꯂꯤꯡꯒ ꯇꯧꯁꯦ ꯑꯩ ꯌꯥꯎꯔꯨꯔꯦꯕ ꯃꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯉꯥꯡꯈꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯉꯥꯡꯕꯁꯦ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯄꯨꯟꯁꯤꯁꯦ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒ ꯃꯥꯟꯅꯩꯌꯦꯕ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯈꯤꯕꯗ ꯐꯤꯂꯝ ꯃꯃꯤꯡꯗꯨ ꯅꯤꯔꯨꯄꯃꯥ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯈꯤꯕꯅꯦ ꯃꯃꯥ ꯃꯄꯥꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯕꯗꯒꯤ ꯑꯩꯈꯣꯏ ꯉꯥꯎꯆꯠ ꯐꯩꯖꯠ ꯆꯠꯈꯤꯕ ꯑꯩꯒꯤꯗꯤ ꯌꯨꯝ ꯂꯩꯖꯗꯦꯅꯦ ꯀꯥꯏꯅ ꯇꯧꯕ ꯏꯁꯩ ꯑꯃ ꯂꯩꯕꯅꯦ ꯅꯤꯔꯨꯄꯃꯥ ꯍꯥꯏꯅ ꯇꯧꯕ ꯃꯤ ꯑꯃꯁꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯅꯥꯌꯣꯛ ꯅꯥꯀꯣꯟꯕꯤꯗꯕꯗ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯅꯥꯔꯛꯑꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯉꯦꯕ ꯃꯌꯥꯝꯁꯤꯗ ꯃꯁꯤ ꯌꯥꯝ ꯈꯪꯖꯟꯍꯧꯕ ꯑꯃꯀꯣ ꯐꯤꯂꯝꯗꯨꯗꯁꯨ ꯑꯗꯨꯅ ꯐꯤꯂꯝꯒꯤ ꯃꯦꯗꯤꯌꯝꯁꯤꯗꯤ ꯈꯔ ꯍꯦꯟꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯕ ꯁꯠ ꯌꯧꯕ ꯄꯣꯠꯅꯤꯅ ꯃꯁꯤꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝꯁꯤꯗꯀꯣ ꯌꯥꯝ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯌꯥꯕ ꯐꯤꯂꯝ ꯄꯨꯊꯣꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯥꯟꯅꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯆꯦꯃꯅ ꯄꯟꯕꯤꯈꯤꯕꯗ ꯑꯃ ꯑꯉꯥꯡ ꯅꯤꯁꯥ ꯆꯥꯕꯒꯤꯁꯨ ꯄꯟꯈꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯅꯤꯁꯥꯅ ꯁꯣꯛꯍꯜꯂꯤꯁꯤꯗꯤ ꯌꯥꯝ ꯁꯣꯛꯍꯜꯂꯦ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤꯗꯤ ꯅꯤꯁꯥꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯑꯣꯏꯕ ꯑꯗꯨꯅ ꯅꯤꯁꯥꯁꯤꯗꯩ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯅꯕ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯅꯤꯁꯥꯗ ꯆꯪꯈ꯭ꯔꯕ ꯅꯤꯁꯥꯅ ꯂꯥꯏꯆꯨꯈ꯭ꯔꯕ ꯑꯉꯥꯡ ꯑꯃ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯒꯦꯔꯥ ꯃꯄꯥ ꯑꯣꯏꯒꯦꯔꯥ ꯃꯆꯦ ꯑꯣꯏꯒꯦꯔꯥ ꯃꯕꯨꯡ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡꯁꯦ ꯆꯥꯎꯈ꯭ꯔꯦꯕ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯁꯦꯝꯒꯠꯄ ꯌꯥꯅꯦꯕ ꯄꯨꯊꯣꯛꯄ ꯌꯥꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯐꯣꯡꯗꯣꯛꯅꯤꯡꯗꯕ ꯂꯣꯠꯁꯟꯅꯤꯡꯕ ꯏꯀꯥꯏꯕ ꯃꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄ ꯉꯝꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯏꯃꯥꯟꯅꯕꯤ ꯍꯥꯛꯇꯛꯇ ꯊꯦꯡꯅꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯃꯆꯦ ꯃꯅꯥꯎ ꯃꯆꯜ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯄꯨꯂꯞ ꯃꯆꯥ ꯑꯃ ꯅꯤꯁꯥ ꯆꯥꯕ ꯌꯥꯎꯔꯛꯄꯗ ꯀꯃꯥꯏꯅ ꯇꯧꯔ ꯀꯟꯁꯤꯒꯦ ꯈꯟꯅꯔꯕ ꯗꯥꯛꯇꯔꯗ ꯆꯠꯂꯦ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯥꯛꯇꯔꯗ ꯑꯗꯨꯒ ꯅꯤꯁꯥ ꯆꯥꯕ ꯑꯉꯥꯡ ꯑꯃꯗ ꯅꯪ ꯆꯥꯅꯨꯅꯦ ꯍꯥꯏꯔꯒ ꯃꯄꯨꯁꯤꯡ ꯌꯥꯔꯔꯣꯏ ꯆꯥꯗꯕ ꯑꯩ ꯇꯣꯛꯑꯒꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯩꯅꯣꯕꯨ ꯃꯥꯒꯤ ꯍꯩꯅꯈꯤꯕ ꯅꯤꯁꯥꯅ ꯆꯨꯈꯤꯕ ꯏꯁꯥꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝꯅ ꯀꯩ ꯅꯤꯀꯣꯇꯤꯟꯒꯤ ꯑꯗꯨ ꯌꯥꯎꯈ꯭ꯔꯒꯗꯤ ꯆꯨꯈ꯭ꯔꯒꯗꯤ ꯊꯥꯗꯣꯛꯄ ꯉꯝꯗꯕꯒꯤ ꯀꯩꯅꯣꯝꯃ ꯌꯥꯎꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯂꯨꯈ꯭ꯔꯕ ꯑꯩꯅ ꯇꯣꯛꯑꯒꯦ ꯍꯥꯏꯔꯁꯨ ꯏꯁꯥꯁꯦ ꯑꯋꯥꯕꯅ ꯍꯦꯜꯂꯛꯇꯅ ꯇꯣꯛꯄ ꯉꯝꯃꯔꯣꯏꯗꯕ ꯑꯗꯒꯤ ꯃꯣꯏꯅ ꯆꯩꯗꯅ ꯍꯣꯠꯅꯔꯁꯨ ꯄꯨꯜꯂꯒ ꯊꯝꯃꯁꯨ ꯌꯥꯔꯔꯣꯏꯗꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟꯗꯨꯗ ꯂꯩꯔꯕꯗꯨꯗꯤ ꯑꯍꯩꯕ ꯗꯥꯛꯇꯔ ꯑꯃ ꯇꯥꯟꯅꯔꯒ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯦꯕ ꯑꯈꯪꯕ ꯗꯥꯛꯇꯔ ꯑꯃ ꯇꯥꯟꯅꯔꯒ ꯗꯥꯛꯇꯔꯁꯤꯅ ꯃꯥꯒꯤ ꯃꯥ ꯅꯤꯁꯥꯁꯦ ꯀꯔꯥꯏꯐꯥꯎ ꯊꯥꯛꯇ ꯆꯥꯔꯨꯔꯦ ꯌꯥꯝꯅ ꯍꯦꯟꯅ ꯃꯥꯁꯦ ꯆꯨꯁꯟꯈ꯭ꯔꯕ꯭ꯔꯥ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯔꯤꯕ꯭ꯔꯥ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯥ ꯀꯨꯞꯅ ꯈꯪꯉꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯍꯤꯗꯥꯛꯁꯦ ꯊꯥꯕꯗ ꯑꯉꯥꯡꯁꯤꯗ ꯁꯤꯟꯅꯕꯤꯔꯔꯣই ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯄꯨꯡ ꯑꯁꯨꯛ ꯇꯥꯔꯦ ꯅꯪ ꯁꯤ ꯆꯥꯔꯣ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯥꯅ ꯅꯤꯁꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯒꯤ ꯈꯥꯡꯕ ꯉꯝꯗꯕ ꯑꯁꯤ ꯃꯉꯣꯟꯗ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯅꯨꯡꯉꯥꯏꯅ ꯃꯥ ꯇꯞꯅ ꯗꯣꯁꯤꯀꯣ ꯍꯟꯊꯍꯜꯂꯒ ꯃꯥꯁꯦ ꯐꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯐꯈꯤꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥ ꯑꯃ ꯄꯨꯔꯥ ꯐꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦꯕ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯑꯗꯨ ꯍꯧꯖꯤꯛ ꯆꯤꯡꯅꯔꯦ ꯃꯥꯏ ꯃꯆꯥꯁꯤ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯅꯤꯌꯦ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯨꯔꯅꯤ ꯀꯅꯥ ꯍꯥꯏꯅꯣ ꯑꯩꯈꯣꯏꯕꯨ ꯄꯥꯎꯊꯣꯛꯄꯤꯔꯤꯔꯥ ꯌꯥꯝ ꯇꯧꯋꯦ ꯑꯗꯒꯤ ꯃꯆꯥꯗꯨꯗ ꯍꯪꯉꯨꯔꯁꯨ ꯆꯥꯗꯦꯅ ꯀꯔꯝꯕ ꯅꯤꯁꯥ ꯆꯥꯕ ꯃꯆꯥ ꯑꯃꯅꯕꯨ ꯃꯃꯥ ꯃꯄꯥꯗ ꯑꯩ ꯆꯥꯔꯦ ꯍꯥꯏꯒꯗꯒꯦꯕ ꯍꯥꯏꯔꯣꯏꯗꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯗꯦ ꯍꯥꯏꯔꯗꯧꯅꯦꯕ ꯑꯩ ꯇꯧꯗꯦ ꯍꯥꯏꯅꯦꯕ ꯑꯗꯨ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨ ꯃꯥꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯆꯤꯡꯅꯕ ꯑꯗꯒꯤ ꯃꯃꯥꯟꯅꯕꯗꯤ ꯀꯩꯗꯒꯤ ꯈꯤꯇꯪ ꯄꯥꯎ ꯑꯃ ꯐꯪꯉꯒꯗꯤ ꯗꯥꯛ ꯂꯥꯎꯅ ꯆꯥꯎꯈꯠꯂꯒ ꯑꯉꯥꯡꯁꯤ ꯇꯧꯔꯒ ꯁꯦꯝꯗꯣꯛꯄꯤꯍꯧꯒꯗꯧꯅꯦꯕ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃꯗ ꯑꯗꯣ ꯃꯣꯏ ꯍꯦꯜꯂꯤꯒꯩꯁꯨ ꯍꯦꯟꯕ ꯉꯝꯗꯦ ꯑꯗꯒꯤ ꯑꯩꯅ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕꯗ
Nisa Zaba Misia, Tina Zabi, Yadiba, which the Nushina, Isa, the Gihan Nushina was a very happy with the Galeva. At the Moima Nushiva, the Gipagi Kalapa, Nungai Jarakpa, Wakanungai Jarakpa, I know Tina Hibada, Quimana Vimana, Pahaning in we drugs up among the office carapaneva. Office car was it that my Rupan and Sunam of Zane, Hexang, but I did Zaireva. Nang ni Sasa Ruka Tatan is Hasan Shirega Hero. Nang Tolop Zari ni Fasa Fangini Pushi Taba Pongbai to Kanam Chawang. I know Pakatan of Harry, Sma, Kaino Nang Tea Hydro, the man can hide on the ticket. I'm not seen a team, I have on hanging us. Do the other dog, I must have I know have the man. Kaino, I had no she behind Nikano. I finding behind Nikano high. Finding behind the quiet Lala, Imagine Pantongri. In a Pandaraga Ngang Pamsas the Hava. Nang to take and Harido, Maman had the Nushi the Hamnang Hong go. Parenang Henagre Kange, Adu Henag Hibado, Kamantori Hengada, they know that no lake, Mapashi Greba, and Mamagatana Sima Magatana, Nang Kamantoraga, Tono Honaziki, and Tausi, the Sasavangan Neva, number 4 is Taravaneva. Aduga Taravan and Nushibi Hengen Greba, Nushibi Hengen, oh. Moise Kanjadaba, they see Ocean given, I will tea by the Moise Orvanico, and they get the energy and Gangibanang, so I went on Kokano, and hang like with the Dinangatana, Whisla, or Nang Sutakan, hang there. Do the Yaroyaba. Why had some tucked later the day? Kanga time and a fire, and you may have water or Taki Harso, Aduga Kraka Handana, but the Hono, Ador Nang Punchita Tabama Pangbai say, Punchiduma, Polok Paki Tankaima by and Hina even Nang the Tankaima my papa Puncini, Tankaima my partner, but the Mama Lady City, Smile Fan on the Wari do Doraga, Quantum the Mama will never lack an end, a quasi power Henry it, Mama Sinoma, Takjabam the Tingneva. When I do have a pause in a high of Nicola Massage Chamdo Binabana. And they get the Mamma says, Marava, Sarah the Nevium, Lakpio, Talapio, Hadna Tauragania, Marakta Pau, Ponadring, the Angang, the Shiri, no Paula Pani, a kind of that, those overdose. Tirano Itava, Adu Pahanin and Isasuna, Nisagum Bazarak Passes, Yati, Temagana, Doina Biragana. Doctor Ramatana Dradina has in there, two again and me whom Nigumatura, Ganja, Prapra, Haraga, Kangamutani, Hetazakiva, Tineva. A do the doctor on Gimatin, the Master Sunga Water, Doctor again, Kalakayam Layeva. Sigumba City, Aquanium, Lina, Tawipa, family members in Gicaro, like I locality, and the Gilamina River singing Shinaloina Vibagi, something that I do mind over the name, power music, Tinagriva. Yamnungai Waridiam Nungai, Sima, Nungai Matam, Dile Selectabrina, Arabasida, Sigapuning Wakalgi, Anaba, the lady stigma, the Akiba, lying to Padatal, Liba, Hungary, Mayamsi, Graduate Supana, by Simagi, my Kade, Mayam, that were pum money than Haitarani. I say for now, didn't hide a go. I in Haggard over Hyperbu, I see Puni Wakan, Kitangai, Hadagadina, must take guiding eyes for late, killing eye late, a quay lying at Dobani, the hex up Matam Damiam to me, a quay Pungno Hungam Denimona, must see the girl of hanging. I can't get over Lapanaka, Hena, Angawa, Takaleva, Masi Shungaya de, Masi Chamba, Anava, Makani, Machine Henjan Gargadi, Hingbagi artist, and talk to Anavani, go, I am Nawab. I don't know, Masi, a quay, can they guiding eye late, Hangwing eye late, Kitangunga, the doctor, they had a second of the Amma, this is my Hagadam, man, everything the soup. What you were tired and talk with me, I do gun, Amakana, I high over the go, I think a kibam later. Imung Manung, see Kitang broken family or about Nunga, Pasu, Draba, no Shizana, Solemina, Draba, Maraxida, Wakalina, Nabami or Aboko. Makoi Sida, bed and immense, must intend of Nico. I emit Mangna Ubanico. How don't Maloijaba? Hui Maloijaba. But Satina Mukudunga Zeba. Haklina, the Pamina, Masana, so, but they Mano Masaga, ya, like her, Gamda, Maniwo, where Mukuwa, it's 6 in the lady. Matamsi the man who don't Mogalamina, Sabo, Hui Mogalamina, was Nanunga Bunsineva. Masida Masama motions in a carry higher. How don't Radaga, how don't Mahitang Zanarani, Katai, how don't know much, how don't the heart again, send them the Tadu never. Hui Maloiza. Imung sida hui loi net pasalak tan kana matok barang khang dana tu ta wag imung da su chang ya matu tare chak ta paisalani ha tu tor ne da tor tha ne tan bi ba kwa phubi ba de ki khang ho dana mang re tu min mo ne mi ngon tu pithuk pi ba ma de ki amu mama sina yamna khoi ki khara thongna phabi ga oira ka di hei kano nanga tawi do aina nusi loi jabane dama to yabra hai jaba ngam di phaba adu so heta ngam de mi lei ri bani ha bai mana de ko ai si yamna wa yam ngangal le hai nang ngang ganu hai aponte wa sunga ngangan de mi du yam ngangun he hai aponte ko anaba mi du thamoi kai ba
मसे थेंगनरेबा अदुना पुंगनी वाखल अनाब लेबो इमुंगददी अनाब मीदुनने पामद्रबावता नुसिना मासे हौदोंसे नुसिबनी गायनने लु हेनबियु बो हाइनिंगिने आइदि आइसे थेंगनरेबा तौबिरोइदबनेबा मासिना कितन नुंगाइजा माले नुंगाइजा सनुको हाइदना अदो पेट एनिमल से मासे पुंगनी वाखल नाबा मीददी आई नुपीदुना आई कप खिउ थेंगने मागी हुई मांगिबदो माना कपदो नुसिबना नुंदांजे माइने इतोमते चिकना फमा कांजे माने इनाकते चंगसलकपा इनाकसे कुल्लब लाकपसिदने आई इनाकसिदा आई सु कनानो म लेबिरेना हाइना फाउजबदो नुंगाइजबदो अंगकपा फंगना हुइगी ममन्दो माना लेगिबा अदगी हौदोंदुना माना गस काइनो ngasi उद्रेने हमतो करा चखजानो ने गायना मतोमदा समगा हो चलगा nghatang लेरकांददि मा जु लुन तौज माइ मनाक्ता लागा हे कुल्लबा मदगा माना नुंगाइबसि पुनगे अवाबसि लोइन कावी हायबको मा तौना वाब थेंनबदा दुसु लेखि अदुना हजि आइना हाइगे तौसे पुनिंग वाखन यानाबदि लेहनगुमसि नादबदि यारोय नुपी अमोयने इसादा सेंथोक लंबी लेजदबा को सेंथोक लंबी लेजदबा से अचौको प्रॉब्लम अमनि पुनिंग वाखनगी अदुना एगी इसिमसि मा लेखिदे मलेखिदबसे मा मुति कैंसर ना लेखिदबनि याम नौ लेखेबने चगी यांखे हुंदोदा अदो खोगी इतैदो खैतै बुंगोदो नुपीसी खरा याम थिगन बाहाय तारे को हालेरा मंगाते माति सिक्की थोकजबने हाउस वाइफ लेजबनि अदे नुपीसी साबि म पुसले ए गाय तोरपसे खोइ मयाम से साउना चिमसी मोइनि तोंगान थंगो जंगान गनो इमुंगसिदा गाय माना क्यामन सोंधरकेबको आइदि सिक्की थोपनते इचासिंगसे कना योगनि अंगांगी लाइतम बे क्रॉस कना पेने नो इदैना लोइन थोप ngakतने ऐनो मासे पेंद्रे साउनिंगे माल नुपी म पुसले एना कितंग लामने इनथोखिबदा ऐ इमुंग कना पोबिने ऐदि माइ मखादे हिंगबने याम तोनजना को थमोय सोकना अदन नुपी मोइने हिंगबा तारगदि पैसा सेंतो लंबी ऐ गवर्नमेंट थबक तौरगे हतत नाते पैसा याम चाउना बिजनेस तौबनते ऐना ngamjaba धुक सागेरा को इंजांग नापी योनके पैसा खरा थोनो होनगदौनि नुपागी के नोगाक्तने हिंगनि हाबिसे मसिसु पुंगनि वाखन गी अनाबदे या मतेंग पांगे सेन थोक्तो बसे मसि मसु आई हाइनिंगे यम नुंगाइ सिमको मकन थागसे मणिपुर की सकनारबी आर्टिस्ट राजकुमारी हेमावतीगा सापम दोरेंद्रगा वरी साबगी मखा चथरकपा अरोइबा सरुक असिगा लोइनेना ngasiगी ओइनदी काइनेरसी मथंगी तांककता अमुक थेंगनरसी खुरुमजरी Mono